Azik man prime minister oikibada oiba matung dani India mani Manipur da sea change angak phangna ahong purakhiba development purakhiba se koi phang makhang Manipur ma flagship program ya se angak pani ajabani man prime minister oiba ta tabada Manipur amadi India phibum se khitang hojik leni ba phibum digi khantana phau leram ba yai khal maramde Dr. Manmohan Singh asigi career si yam illustrious sam oiba yam colorful oiba yam successful oiba mai pak na hek pok padigi aroi be phau se mai pak na tamjaningai be punsi mariendo lelam lekhi da bani yab khang adan sange mana li ba position mayam yam na mioi punamak na kalakninga oiba position mayam masi mana khotna raga phangbana tab magi matik magunduna attract toduna miyamna matam government na matam ki mioi mayamna mana oibiter badi yade haidana kanna haijabadegi oijaki ba phamngaptani munnadana honnadana ai oidaba yade haidana ma finance secretary oikibanatte deputy chairman planning commission oikibanatte prime minister oikibanatte maru mayam amalai Lady Punamakse, Nang Ubida Vayade, Nang Nato Yamadaka Lere, Nang Natradi, Libakse, financially or otherwise, can but Wagani. Haiba, Adugum or Nisamayam, Matamatung Sakamayam, Mabu, a request Torga, who had Nangutani have a sacred Punamaka. Manamana, some tensions of that. Man SS students, but Pop say some Kungamada, Pokabasu. Magi punsi marian se yam discipline lei bangang oina head right from the beginning to the end magi punsi da amak pali taba kudon binu thiningai swai de swai man ni hainingai lei taba perfect life to ma as a leader as a students as a teacher ma lelam mado maduni akoina zik pathibi punamangna shonere base both opposition ruling mabu yaningba punamak thadokna Mimoy am oina, Mongon steel the gunse, Yam tang guniko, have a section Tanada, was in Michigan limit observed on the river. But he began, I saw a song, top leaders Mayamna. Loy come night later. The one sing you couldn't see Matangsta. Shonari, I could put on India, India the Giddy, a quay Barat Malung the Giddy, Mapan, you Mio sing, Hina Talape. Hen badona towi manam de magun chapchana khangmanina mayam imayabal yam oiba yam humble loiba pong naidaba ego leitaba adu integrity yam leba yam chamba adu ngangat pakanda kali haine pangang ngana tab ngang thok be wa se lekha ta ba ya di ko haiber matagum nangang thok passe even a single word of his speaking man ngang thorok pada akhoi punamaki example oinangai oiba akhoi gi punsida madu akhoi gidamak ta kana ba adugamba loida oiba wali yam ngangda akhoi khangye akhoi punamali punamna meeting na phaminna khorema ubada magi discipline se kai kam kan ge akhoi ji mapan ga thokpasi pungani hu phamjal mapan thuninge ba nda zale ma de muti khinba do na je khili Lengwa fau lengwa nate, cek muk lot lengwa nate. Nam tamtani ngai ba. Adu ba. Top level leba ama ke khwai di ke makok adana. Madu leng fau leng de phamu ubda khosi hagat pa ho ikai ja ba hata. Adu ba. Lam khuding makta mungwan da tamjani ngai lei se ka pun makha. Aji man prime minister oikibada oiba matung de ne India ni Manipur da sea change angak phangna ahong purakhiba development purakhiba se koi phang makhang Manipur ma flagship program ya ma se angak pani ajabani mana prime minister oiram ta tabada Manipur amadi India phibum se khitang hojik leni ba phibum digi khantana phau leram ba yai khal mana kan toram ba khoi Manipur modi matang da koi honorable former chief minister man haptheng na loila pani man khangani man thambigan ada koi matam dilai matam siam tele nung sa sa banina matam yam sang low chumoi hadana ai low maramada
mana lele maren as a leader amadi as a social worker as an administrator taram se koi pun makta magi kai haini legacy se akhoi lo ninga yam le ba ta akhoi magi tambiram ba ma laikhidra basu man la tambiram ba magi legacy se mase koi punamangna leader punamangna karmi punamangna akhoi magi matau se tamjaraga akhoi gi kan se punsi se sathaba kan mai pa po ini aliga kai haini apan ba lay roi lo khoi sing si ma ba sak soli ba se ma gi legacy se khoi inherit to bangam da ba emit to bangam da ba ai khoi ne lo bangam da ta ra ba di khoi gi kan piri ba respect khoi ne piri ba sadanjali se mapung pharo he loi maram da ma bu khoi nung sira ba di ma bu respect to ra ba di ikai khum da ba di man thambiram ma legacy se ma se khoi punama lo ra ga khoi pun si sila apply to ba amamam oina khoi punama hotmana si hoi hamin hotnamin si ha bo pham se ka thamma ga patang sin sin